ꯃꯍꯩꯔꯣꯏꯁꯤꯡꯗ ꯂꯥꯏꯔꯤꯛ ꯄꯥꯍꯟꯕ ꯈꯛ ꯅꯠꯇꯅ ꯃꯁꯥ ꯃꯁꯥꯒꯤ ꯂꯩꯖꯕ ꯇꯦꯂꯦꯟꯠꯁꯤꯡꯁꯨ ꯎꯠꯊꯣꯛꯍꯟꯕ ꯐꯣꯡꯗꯣꯛꯍꯟꯕ ꯗꯔꯀꯥꯔ ꯇꯥꯏ ꯍꯥꯏꯅ ꯗꯥꯏꯅꯥꯃꯤꯛ ꯒ꯭ꯔꯨꯞ ꯑꯣꯐ ꯏꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯦꯌꯔꯃꯦꯟ ꯄꯥꯏꯈꯣꯝꯕ ꯋꯥꯍꯦꯡꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯅꯣꯔꯊ AOCꯗ ꯂꯩꯕ ꯍꯣꯇꯦꯜ ꯏꯝꯐꯥꯜꯒꯤ ꯁꯤꯔꯣꯏ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤꯕ Guest for Excellence Identifying the Dynamic Student of the Year 2024ꯒꯤ ꯊꯧꯔꯝꯗ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯊꯧꯔꯝ ꯑꯗꯨꯗ ꯀꯣꯁꯦꯝꯒꯤ ꯐꯣꯔꯃꯔ ꯆꯦꯌꯔꯃꯦꯟ ꯗꯣꯛꯇꯔ ꯂꯃꯥꯕꯝ ꯃꯍꯦꯟꯗ꯭ꯔ ꯁꯤꯡ, ꯀꯣꯁꯦꯝꯒꯤ ꯐꯣꯔꯃꯔ ꯁꯦꯀ꯭ꯔꯦꯇꯔꯤ Sarangajeet Khundrakpam, DMU retired associate professor and HOD English, DM College of Arts B. Santikumar Sharma, former controller of examination Bosem L. Fulchan Meitei, founder IRE Group Wangjing, principal IRE College of Teacher Education Dr. Narengwam Rajiv Kumar na Chingbana, Athoiba Mithunglen Singh Oike. Organization asigi chairman amakha taraduna hai NEP 2020 gi matung inna lairik tambibagi maung ase activity amade performance da based tawduna mahairoi singbu hena wakhal lausing tonduna mimang thokpada akiba leitabane chindadi tongan ba kaya thabak kaya paikhatlani haikiba leikhrabasu manipurdadi thabak oina pangthokpa udre maramaduna horakliba mahairoi singbu hena wakhal lausing puthok handuna masa masagi haijaba talent skill sing uthok halakadoribane Loinana lakliba December 19 dasu Dynamic Group of Institution na sinduna mahiroi singi live performance oina judges singi mamang dasu uthok hangani haiba wafam thamke ꯑꯩꯒꯤ ꯁꯥꯇ꯭ꯔ ꯑꯣꯏꯔꯤꯉꯩꯒꯤ ꯀꯦꯔꯤꯌꯔꯗꯒꯤ ꯑꯣꯖꯥꯁꯤꯡ ꯂꯣꯏꯅꯔꯛꯄꯁꯤꯡꯁꯤꯒ ꯄꯨꯟꯖꯔꯒ ꯑꯩꯈꯣꯏꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯒꯤ ꯑꯦꯗꯚꯥꯏꯖꯔ ꯑꯣꯏꯕꯤꯌꯨ ꯍꯥꯏꯅ ꯑꯣꯖꯥꯁꯤꯡꯁꯤꯗ ꯔꯤꯀ꯭ꯋꯦꯁ ꯇꯧꯖꯔꯕ ꯃꯇꯨꯡꯗ ꯃꯣꯛ ꯇꯦꯁ ꯑꯁꯤ ꯑꯩꯈꯣꯏꯅ ꯕꯣꯁꯦꯝꯒꯤ ꯁꯤꯂꯦꯕꯁꯇ ꯁꯕꯖꯦꯛ ꯃꯔꯤꯗ ꯏꯪꯂꯤꯁ, ꯁꯥꯏꯟꯁ, ꯁꯣꯁꯤꯌꯦꯜ ꯁꯥꯏꯟꯁ ꯑꯃꯗꯤ ꯃꯦꯊꯁꯇ ꯆꯞ ꯃꯥꯟꯅꯅ ꯕꯣꯔꯗ ꯑꯣꯐ ꯁꯦꯀꯦꯟꯗꯔꯤꯒꯤ ꯄꯦꯇꯔꯟꯗ ꯑꯃ ꯇꯧꯕ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯁ꯭ꯀꯤꯜ ꯕꯦꯁ ꯐꯣꯔ ꯀꯔꯤꯀꯨꯂꯔ ꯑꯦꯛꯇꯤꯚꯤꯇꯤꯁꯀꯤ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯗꯦꯠ 28ꯗ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯂꯥꯏꯚ ꯄꯔꯐꯣꯔꯃꯦꯟꯁ ꯑꯩꯈꯣꯏꯒꯤ ꯖꯖꯦꯁꯁꯤꯡꯒꯤ ꯃꯃꯥꯡꯗ ꯇꯧꯔꯒ ꯊꯧꯔꯝ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯁꯤꯒꯤ ꯑꯊꯣꯏ ꯑꯍꯦꯟꯒꯤ ꯔꯦꯡꯀꯤꯡꯁꯤ ꯂꯥꯛꯀꯗꯕꯅꯤ ꯑꯗꯣ ꯃꯄꯨꯡ ꯑꯣꯏꯅ ꯑꯩꯈꯣꯏꯅ ꯁꯤꯟꯖꯔꯤꯕꯒꯤ ꯃꯔꯝꯁꯤꯗꯤ ꯑꯉꯥꯡꯁꯤꯡꯗ ꯆꯨꯝꯅ ꯈꯛꯀꯤ ꯂꯥꯏꯔꯤꯛ ꯈꯛꯇ ꯅꯠꯇꯅ ꯂꯩꯕꯥꯛ ꯑꯃ ꯆꯥꯎꯈꯠꯄꯗ ꯂꯥꯏꯔꯤꯛ ꯇꯝꯅ ꯇꯝꯅ ꯑꯇꯣꯞꯄ ꯁꯤꯟꯐꯝ ꯑꯃꯗꯁꯨ ꯃꯥꯏ ꯄꯥꯛꯄ ꯉꯝꯃꯒꯗꯤ ꯄꯨꯟꯁꯤꯗ ꯃꯥꯏ ꯄꯥꯛꯄ ꯌꯥꯏ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥꯗꯨ ꯄꯤꯅꯤꯡꯕꯒꯤꯗꯃꯛꯇ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯤ ꯃꯔꯨꯑꯣꯏꯅ ꯑꯣꯖꯥꯁꯤꯡꯒꯤ ꯃꯇꯦꯡ ꯂꯧꯔ ꯁꯤꯟꯖꯕꯅꯤ